ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯇ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯥꯝꯁꯤꯜꯂꯛꯑꯦ ꯎꯈ꯭ꯔꯨꯜꯒꯤ ꯃꯤ ꯑꯅꯤ ꯑꯃ ꯍꯥꯠꯈꯤꯕ ꯑꯦꯛ ꯑꯣꯐ ꯇꯦꯔꯣꯔꯤꯖꯝ ꯇꯧꯔꯦꯔꯒ ꯃꯁꯛ ꯈꯪꯗꯕ ꯀꯨꯀꯤꯅꯤ ꯆꯤꯡꯅꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯦꯔꯒ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯦꯔꯒ ꯑꯦꯛ ꯑꯣꯐ ꯇꯦꯔꯣꯔꯤꯖꯝ ꯆꯠꯊꯔꯤꯕꯁꯦ ꯃꯁꯤ ꯖꯦꯔꯣ ꯇꯣꯂꯔꯦꯟꯁꯇ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯖꯦꯔꯣ ꯇꯣꯂꯔꯦꯟꯁꯇ ꯇꯦꯔꯣꯔꯤꯖꯝꯁꯦ ꯁꯤꯅꯣꯗ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯁꯤ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ NIAꯗ ꯁꯤꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨ ꯈꯛꯇꯅ ꯌꯥꯔꯣꯏ ꯑꯦꯛ ꯑꯣꯐ ꯇꯦꯔꯣꯔꯤꯖꯝ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯅꯣꯠ ꯑꯣꯟꯂꯤ ꯇ꯭ꯔꯣꯕꯨꯡ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯇꯔꯣꯔꯥꯡꯕꯤꯗ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯀꯨꯀꯤꯒꯤ ꯇꯧꯔꯤꯕ ꯂꯝꯕꯤꯗ ꯀꯁꯥꯝꯗ ꯇꯧꯔꯤꯕꯁꯦ ꯂꯤꯇꯥꯟ ꯇꯨ ꯎꯈ꯭ꯔꯨꯜ ꯇꯥꯡꯈꯨꯜ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯇꯩ ꯃꯐꯝꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯨꯀꯤꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯏꯕꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯁꯤ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ CRPFꯅ ꯐꯥꯏꯌꯔꯤꯡ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅꯁꯨ ꯍꯥꯟꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯝꯅꯃꯛꯇ ꯑꯦꯗꯚꯥꯏꯁ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯨꯂꯤꯁ ꯐꯥꯏꯌꯔꯤꯡ CRPF ꯐꯥꯏꯌꯔꯤꯡ ꯁꯦꯀꯨꯔꯤꯇꯤꯒꯤ ꯐꯥꯏꯌꯔꯤꯡꯗꯗꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ CRPF ꯐꯥꯏꯌꯔꯤꯡ ꯑꯣꯏꯕꯅꯤꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯇꯧꯕꯗꯨ ꯈꯔ ꯋꯥꯒꯗꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧ ꯁ꯭ꯇꯦꯠꯅ ꯑꯟꯗꯔ ꯗꯤ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯦꯛ 1952ꯒꯤ ꯃꯈꯥꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯐꯥꯏꯌꯔꯤꯡ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯗꯒꯤ ꯔꯤꯝꯁ ꯐꯥꯏꯌꯔꯤꯡ ꯏꯟꯀ꯭ꯋꯥꯏꯔꯤ ꯖꯨꯟ 18ꯒꯤ ꯐꯥꯏꯌꯔꯤꯡ ꯏꯟꯀ꯭ꯋꯥꯏꯔꯤ ꯂꯣꯏꯅꯃꯛ CRPFꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗꯗꯤ CRPFꯁꯦ ꯈꯔ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗꯕ ꯀ꯭ꯔꯤꯃꯤꯅꯦꯜꯗ ꯍꯩꯅꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯑꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯏꯟꯀ꯭ꯋꯥꯏꯔꯤꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯖꯗꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯑꯅ ꯍꯥꯏꯔꯦ ꯗꯤꯔꯦꯛꯇꯤꯞ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯋꯦꯜꯐꯤꯌꯔ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨ 7 ꯁꯦꯗꯨꯜꯒꯤ ꯃꯈꯥꯗ ꯂꯤꯁ 2ꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ नंबर 1ꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯑꯣꯔꯗꯔ ꯑꯗꯒꯤ ꯑꯦꯟꯇ꯭ꯔꯤ नंबर 2ꯗ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯍꯥꯏꯔꯤꯕꯁꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯃꯈꯨꯠꯇ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯁꯣꯚꯔꯦꯟ ꯄꯋꯥꯔꯁꯤ ꯁꯤꯖꯤꯟꯅꯧꯗꯅ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯍꯥꯏꯌꯦꯕ ꯁꯣꯚꯔꯦꯟ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜ ꯁꯣꯚꯔꯦꯟ ꯅꯠꯇꯦ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯦꯠ ꯁꯣꯚꯔꯦꯟꯗ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯇꯧꯒꯗꯕꯅꯦꯕ ꯃꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯗꯦ ꯋꯥꯍꯩ ꯑꯃ ꯇꯧꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯇꯥꯟꯅꯔꯨꯔꯦꯅ ꯏꯟꯗꯤꯌꯥꯗ ꯆꯠꯄ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯔꯤ ꯗꯔꯀꯥꯔꯒꯤꯅꯣ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯑꯦꯟ ꯄꯥꯔꯁꯦꯜ ꯑꯣꯏꯔꯕꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯀꯗꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯛꯀꯗꯕꯅꯤ ꯑꯁꯥꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯚꯣꯠꯇꯨꯗ 4-5ꯔꯛꯇꯒꯤ ꯇꯥꯗꯅ ꯂꯥꯛꯈ꯭ꯔꯦ ꯑꯃꯤꯠ ꯁꯥꯍ ꯀꯌꯥꯝ ꯂꯥꯛꯈ꯭ꯔꯦ 3-4 ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯕꯦꯡꯒꯣꯜꯗꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯂꯥꯛꯑꯦ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯟꯗꯦ